ngasi ayuk pung taruk khara helakpa atwaida lamphel police station gi manung chanba chingmerong da laiba Vishal Mega Mart building gi mamangda sakhangdaba myoisingna plan toromba low intensity idea ma pokhai khre laibok phobadagi asopan dia hogdre nahan makai Delhi da laiduna center gi lusingba CAB sana hanba yaroi haina taksiliba manpack ki mihut kangbu ngasi Delhi dage Imphal da halaklagani Imphal da hek thungbaga khwairamban ima kaithel da ima singamadi miyam da pawdam gadori Center ga ceasefire chanariba NSN IMna Manipuri yauna North East ki mafam singda miyam dagi namduna sel khaiba amadi hingsa gi thongdok leptana sathari haina Manipur gi Governor Dr. Nazma Heptullah na haikre Sayol khuding gi mafam hongduna pangthokpa mau kaitel sayol asigi anirak suboina ngasi Kendra ahum gi tainafam oiriba MU gi mamang thangba laisang hidenda kakre mausa gum miyamna potsai sing pamna lainakhi Council of Higher Secondary Education Manipur na lawba sahi asigi class 11 amadi 12 ki parikha ki damak form fill up tawbagi sel hena lawba yaroi school sing na hena lokshin ba yawrabasu mahiroi sing da handokhi ki dabani haina MSU na dabi tawrakli Union Minister of State Independent Source Development of Northeastern Region Donor Jitendra Singhana kumza lising ani taranipan taramapan gi oina Manipur gi chakwa thorangi damak lupa crore sahum go humputaruk hena thada khre haina Lok Sabha da aiba pakumoina thamkhre All Chutia Students Union na Citizenship Amendment Bill chanaba yaroi haibagi dabi tawduna tha sigi mapan gi ayuk pung manga dagi Assam pumbada pung 32 gi ban kaukhre miyam pumbana CAB pamde haiba ulasi haina All Chutia Students Union gi General Secretary Mahen Boran appeal tawkhre